Keeping in our thoughts and prayers this 1 month in, the many, many thousands of innocent Palestinians who have been killed in the conflict since October 7th. Israel amasung Hamas ke lanfam masi tha ama henjilaklaba matung asida yamna anauba interesting oiba development kaya ama lakli. Israel gi khwaidagi chawba ally ama oiriba United States ki maikaidagi Israel na hauzik Gaza asi lausilaba matungda tawgadaba plan adubu phongna yaningdaba phongdorakre. Hauzik Gaza hairiba mafom asida Israeli forcing na chathariba operation asi Israeli Prime Minister Benjamin Netanyahu gi maikaidagi Gaza hairiba mafom asi makoina lausinba kaikonungda pamde Hamas hairiba militant group asibu muthatkrabadi amuk handokani haina phongdoklambani. Adubu handakti Israeli Prime Minister Benjamin Netanyahu gi maikaidagi hanagiduga tayonaba maong amada hauji makoina chathariba attack asi mai paklaba matungda Gaza shahar asigi security asi Israel na paiba yai haiba wafam amuk phongdorakre. Haibadi Gaza hairiba mafam asibu Israeli forcing na occupy tawduna leibagi wafamni. Wafam asi phongdorakraba matungda hauji United States of America gi lengak pairiba Biden administration gi maikaidagi Israel na lokhalaknaba honariba khongthang adu ashoibani. Palestinian gi leifam oiriba Gaza hairiba mafam asibu amukasu hanna Israeli forcing na reoccupy tawba haibasi makoigi right nate haiduna publicly miyam mamangda phongdorakre. Hauji asi Gaza hairiba sahar asigi mayai Israel forcing sangsinduna Southern amasung Northern thangba anigi faunafam asi mapung fana kaktatuna Northern Gaza asi Israel gi forcing na maikei khudingmaktagi koshinduna leiribani. Anauba update amada Israel gi defense minister gi maikei deki hauji Gaza hairiba sahar asigi mayai chabukta Israel lanmi singna maikei mari maktagi changsinba haure haiba wafam amasu phongdorakli. Hauji sonariba lanfam asida Lebanon gi maikei deki su Israel gi jaga kaya amada rocket amasung matarna singba kapsinduna lepa leitena attack chathabadagi nakan ani gi marakta adumak kapnaduna leiribani. Masigumlaba fibam asi laklaba matungda nongmunini gi mamangda US ki maikaidagi karigumba Hezbollah nasu lanfam asida yausilakpa taragadi US su lanfam asida yausilakani haina warning tawkibasu laikibani. Nakal amaromda lakadoriba nomaijing numit asida Saudi Arabia na sinduna Organization of Islamic Cooperation gi manung chaliba country singi oiba mifam ama pangthokadori. Saudi gi capital oiriba Riyadh hairiba mafam asida pangthokadoriba mifam asida yamna ngakpa thawdok amakhakta Iran gi president oiriba Ibrahim Raisi su mifam asida saruk yagadori haina phongdorakli. Ibrahim Raisi gi mahaki Saudi Arabia gi khongchat asi mahaki oina ihan hanba Saudi Arabia gi khongchat oigadoribani. Iran amasung Saudi Arabia hairiba country ani asi Shia amasung Sunni gi oiba conflict aduna maram oiduna aduki matik yamna kuiba matam asi West Asia gi oina khwaidagi chawba yeknaba ani oiduna laklibani. Adubu handak Israel amasung Hamas ke lanfam asina maram oiduna Iran amasung Saudi Arabia punna makoigi lusingba sing table amada fambinagadori. Adubu aikoina khangba yaba atopa wafam ama haiba taragadi hauzik Yemendagi Israel tamna yamna kanna drone attack na chingba chathariba Houthis hairiba group asi Iran na sawatuna Saudi Arabia counter tawnabagi damakta semkiba militant group amani. Masini geopolitics ta permanent enemy natragana permanent oiba friend amata leite magi national interest gi matung ina react tawba khaktini.